Hi friends, ngasi aina semjarisi SaNgi mayungan haibadi SaNgi HeaRT niko. Si fazana isagi apambai matungina semjarani ko. Yamsu chaudana yamsu piktana. Adui khar yaringai pikpana phai masi manungdasu manan khar chelap tawbani. Aduna khar piklap tawraga isana apambai matungina semjare. Adugi matungina fazan chamthoba matungdaida thongane ba thongbasi ko thawda hana ngaurani. Thawda ngaubasina magi manam chenba khotpasi ahanbagi kokpanaba ko aduna thawda hana ngaure aduga marak khatna kenamta haijade aigi ngasi video asi clear oiba khar watpani setting ama soibadagi mayam ignore tawbiyu adu si phajana thawda ngaure ko ngaura matungsi ngaubasida masagi mahi majumsi fazana loina si masai machumne ba si loina ba fazana torni aduga marak marak su khar khar otpirani olaga dum kaino tawna ba mahi si naptana ba makha se naptana ba otkani khar amuka sa si sumunna ba su tawgana ba amuka mamai kupsalaga amuka tawraga si sumain tawra matung silida yengani haifet kangba yaraba yare hairagadi ko machan sing hapnaba tawrani machan hapasidi ahanbada aina hapsadorasi tejpatani tejpata hapa matung silida haripop amuk hapani tilaw amuk hapani ko tilaw si hapa matung da fajana mix up tawrani fajana ukhairani yaw si haifet mulle haibagi matang silida chanamga singa paste hapsareba ko kanagumba silina singa paste laijadraga so adum sugairaga hapasu yare ado ginger garlic paste hapa matungda fazana mix up tawrani mix up tawra matung sida haifet mulle hai sida masala hapani masala si machune murok ne kashmiri murok ne thum ne adugi dhania powder ne hapane bako hapaga fazana mix up tawrani sa se hana tagi mullaga lairabine na machan ji katang mullalla matung sida si loira mathang tawjadori sidi SaNgi MaThop niko SaNgi MaThop sida hapsarisi brain haitare ko si sida hapsarisi machune murok ne garam masala ne thum ne hape ko si tilaw ne ko tilaw ba murok si fazana chama soira matung sida ising yawa ising si do na ba aduduna hena phayena adudu sindo matung sida fazana mix up tawrani mix up tawraga tawrani si fry tawdori ne ba ko omelette tawba adumaina ko thaw ka chitang hapaga fry tawrani fry tawba sida masi sida yamna si toina otaga yamna si kana harsi otpaga adu yam toina otlaga na si crispy haibadi yamna plastic toina oiraga yam kan lauraga leikana ba aduga yam ol ahudraga na manungda mundagida tawranaga aduduna khaji khaji nang olaga adum tawrani adum sumaina tawraga loisallana ba Hi friends, welcome back to my channel. Ngasi aina chajagadorisi SaNgi mayungan mapum maneba ko mapum amasi fazana recipe da su yawani mapum am fazana thongbani aduga sigisi SaNgi MaThop si HeaRT so haire aduga mayungan so haire sina MaThop brain ni ko extra gravy su yawjare cold drink amaga SaLaD karamaga aduga especially ngasi sweets karama su yawjare ko ado chaba haurage chaba haudringi mamang sidai silina mayam singda ina request tawjaningi mayam aibu support tawbiyo aibu nungsibiyo aduga aigi video asi loi fautang yengbiraga like comment share amasung subscribe tawbiramu haujarage silina mayam sing do si sweet si horena mukcha si ko swaida ngatang thamge haurage Wow, siam hao MaThop si yenge ka siam hao si recipe si yam ye kano hao bane MaThop ki recipe si mayam try taw yane
mayam sweets amuk charasi ko. Sweets. Mẹ hào với thằng quân người hào nó con थागतचरी आइगी वीडियो असिबु मिटियंग ताबिनबैदमक्ता आइगी वीडियो असिबु एन्जॉय तौबिरगदि लाइक कमेंट शेयर अमसुंग सब्सक्राइब तौबिरमु अमसुंग मथंग करी चासिगे हाइबदु मयाम कमेंट सेक्शन दा टेक्स्ट तौबिरमु आई मथंग वीडियो अमा अनिगी मनुंगदा सोइदना तौजरकनबा होनजगे ngasiगidi matang asida bye